Laisabi ama iruzaringsida loan na photo amasung video namlambagidamag case lawkhatle. Irilbung police station da ngarang file tawrakiba complaint report amada Kiamgay maning lekayda layba Kharibam ongbe khuraijam ningol Purnimasi chahi yangkhaiga manga mapuroiba laikhidraba KS Sundarchan gi yumda asan ba kada layduna MSc tamlibe masagi chahi kungani thoirom surabi laisabi amana iruzaringaida masa khangandana lona photo amasung video namlamle haina wakalakpadage Police station asina miyoy adugi mathakta IPC section 354C amasung ITA ki section 66 clause A 67 ki makada case FIR number 16 clause 4 of 2023 register tawduna lawkhatle haire police tagi fangba pauna haibada natai sada ba thawong satharamba naha adu maming mayengbam Deepras sahi kuntra apokpa M soba kawe kainok thongkha dagi ni haire wakat asigi matungina police na mahaki mathakta communication device sizinaduna laisabi asigi privacy transmitting tawna bahonarami haibage maral siduna case asi lawkhatpani haire adumoina ngarang numidang phawbadadi case asida maral leire haiduna charge tawriba miyoy ase phagatpan laikhidri haire aduga thogdok asi tha asigi taraga humdoi gi ayuk pung taraga minute kunthra rom tarakbada complainant asina bathroom da iruzaringai ta thokivani haire mihat pa puthoktrabade khongjang changsilaga nei lamlai makha lekai dagi laisram amerjet ke misigi matangda Saliba tha asigi kunganifan phawbagi manungda achumba langlalangjel puthoktrabade lamlai na konba maphamsingda lamlai apunba miyamna makhal makha kayagi khongjang changsilagani haina JSA against brutal killing of Laisram Amarjit Elias Ithoigi convener Ilangbam Dayananda na phongdokre press club ta pangthokiba pawmi singa unaba mada mahakna makhata na hai haukiba March 8 gi ahingda Amarjit soktuna leramba numit adudage Bras Medicity da laikan aduna lakhe Laikan naringai manungda masagi phibam soksilakuna Mars ki kuntraga mathoida laikhidabani hainasu makhata na phongdokhe Iraq na duna ni sire Thobal police station gi manungchanba Irong thokjomdagi angang ama Thobal turel da Iraq na badagi laikhidre atopa ising da Iraq na duna sibagi thokdok amana Tamenglong district headquarter da laiba Khopilong da thokibani haire police dagi fangba pawgi matungin na laikhidraba angang adu Irong thoksom maisnam laikai dagi maisnam lanchen bachahi tara apokpa maisnam atien kawe paw asina hai thokdok asi ngahan ayuk pung 8 lom tabada nupa macha ahum Thobal turel da luplaga chairau bage chak thadokpham semnaba turel dage laibak pek na balup khibadagi angang ama phawgalaktabadage police na maiba kauraga thibada asiba changoina phangkhibane nakal amarom da Tamenglong district ki manungsan na Khopilong ward number 5 ki dam da nupa ama tasinduna sire haire press na phangba pawgi matungin na thokdok asida laikhidraba miyoy adu Duithalong ward number 5 tage Siwangbo daimay chahi kunga mapan apokpa tingliyamang daimay kawi haire